हेलो फ्रेंड्स मैम मैम की अनोब वीडियो हल्ला पूरा लाक्सरी वीडियो से व्हाट्सएप का मरी लेने व्हाट्सएप हैकिंग ट्रिक एंड टिप्स खरा मैम खाजगे वीडियो से ट्रिक तरह हैकिंग की मरमदसु याई सुम तरह कईगुब व्हाट्सएप की मरमद मैम शेयर तौजगे खंजब खरा खंगस मैम यावनरमगनी यावदबसिंगिसु यामना कानगनी वीडियो से अहमद वीडियो से हाईजगदी अहम ट्रिक एंड टिप्स व्हाट्सएप की स्पेशल मरुन से नुसीनबीद इंपोर्टेंट होगनी कानगनी कईगुब वीडियो कॉल से वरी सानबको बैक कैमरा तौर ना फ्रंट कैमरा तौर कनागुब मिसक पोत येंगे पोसक येंगे फ्रंट कैमरा तौर बैक कैमरा तौर उहलीको अतोप टॉप टॉपने अहम ट्रिक एंड टिप्स व्हाट्सएप की नुसीनब वरी साब व्हाट्सएप से मागी फोन समना नुपी फोन याव पुनमक वीडियो कॉल साना साना लाइव अखोन मागी फोन याव पुनमक स्क्रीन से येंब याब मगोद चंहल चिंगब तारगदे व्हाट्सएप वरी साना सानको करम तौगनी साइड स्क्रीन मैम उबी फंगने हाइफेटंग कमेंट तौबन है वीडियो हाइफेटंग उच्चे साइड स्क्रीन मैम उबीरमगनी हाइफेटंग वीडियो से मान तब पुनम फोन से येंब यारे व्हाट्सएप से मगोद चंहल फाइल चंगो कहीं अदाना होना येंब तारगदी सिनी मैम अहम ट्रिक एंड टिप्स कमेंट तौगने है प्रोसेस हौरसी हौद्री ममांग मैम येंबीबी पुनमकना वीडियो से लाइक तौबियो चैनल से सब्सक्राइब तौबियो तौबीद्री इचिनाव पुनमकना वीडियो से यारिंग शेयर तौबियो कमेंट तौबियो लाइक तौबियो मैम हौरसीको अहम ट्रिक एंड टिप्स से मैम खंजख्रे वीडियो हाइफेटंग उरमनी मैम अहम व्हाट्सएप से चंबीरो मैम को व्हाट्सएप से चंगा जोया है चंगेबको व्हाट्सएप कॉल तौजलगे पाखलको कॉल तौसल मैम पाखले हाइफेटंग स्क्रीन शेयर तौर उहंद्रगस हाइफेटंग तागेबको मोबाइल सादा एरो तौर मैम उबीरमगनी मैम सूमने ओके ताओबको स्टार्ट नाउ है स्टार्ट रिकॉर्डिंग ऑन कास्टिंग है स्टार्ट तब सोमी फ्रेंड से स्क्रीन तब पुनमक वीडियो ऑफ लेखरगनी सूमने बैक चलगेबको तब पुनमक से असोम की फ्रेंड उबीरमगने नोना फोन उयेब मैम स्क्रीन उहंद्रेको साइड चैनल से मैम येंग सब्सक्राइब तौबीद्रीब नंबीरग मैम सब्सक्राइब तौबियो वीडियो से लाइक तौबियो शेयर तौबियो सिनी मैम अहम ट्रिक एंड टिप्स मैम अनीसुब ट्रिक एंड टिप्स कहीं है अखोई व्हाट्सएप समने से फोन से हाइफेटंग गर्लफ्रेंड की फोन ने गर्लफ्रेंड से करम मिसक तोयना मेसेज थाने करम खंगनी अनीसुब ट्रिक से मैम खंगन तौरीसी व्हाट्सएप से चंबीरो अहमद थ्री डॉट से चंबीरो सेटिंग से चंबीरो मैम स्टोरेज एंड डाटा है चंबीरो मैनेज स्टोरेज है चंबीरो माना गर्लफ्रेंड से नुपीना करम मिसक तोयना मेसेज थाने उबी फंगनी मैम एम बी सिंह उरी 13 MB 13.3 MB 6.3 MB यामीम कोई गर्लफ्रेंड से मिसक जोया कब मिसक समना मैम तोयना थानरीब उबी फंगनी सोम चंगनबद मैम अनीसुब ट्रिक एंड टिप्स मैम वीडियो से लाइक तौबीद्री पुनमकने लाइक तौबियो वीडियो से शेयर तौबियो चैनल से सब्सक्राइब तौबियो अहम सूबसी मैम ट्रिक एंड टिप्स से कनागुम नंबर सेव लेते मिसक कॉल तौरको कॉल से रिंग से खिंगदनब साइलेंट लेनबी ट्रिक एंड टिप्स अहम सूबसे सेटिंग कई चंग कमेंट ऑन तौने व्हाट्सएप से चंबीरो थ्री डॉट से चंबीरो मैम सेटिंग से चंबीरो प्राइवेसी से चंबीरो तुम चिंखत्पीरो मैम कॉल सनाम यावसे साइलेंस अननोन कॉलर साइज नंबर खंगदब सेव लेते मिसक तौरको फोन से ऑटोमेटिक साइलेंट लेगनेब नोटिफिकेशन उब फंगनी मैम ऑन तौफम मैम से ऑन तौबीरो मान तौरको फोन से रिंग लारोब साइलेंट लेखनेब सिनी मैम अहम सूब ट्रिक एंड टिप्स मरी सूबसी कहीं है मैम कोई व्हाट्सएप से व्हाट्सएप कॉल वरी सानब दुमनब इचिनाउसिंगदमक्ति कानगनी नॉर्मल कॉल वरी सानद व्हाट्सएप वरी सानब मिसकसिंगदमक्ति कानगनी नेट यामना चादरंगाई सेटिंग ऑन तौफम यावरेब तौरगदी व्हाट्सएप कॉल सानब नेट से यूज होइररोब याम चारोब व्हाट्सएप से चंबीरो थ्री डॉट से चंबीरो मैम सेटिंग से ऑन चंबीरो मैम स्टोरेज एंड डाटा है चंबीरो यूजलेस डाटा फॉर कॉल है मैम ऑन तौफम मैम ऑन तौबीरोब नोइन व्हाट्सएप वरी सानब नोई MB यूज होइररोब सिनी मैम मरी सूब ट्रिक एंड टिप्स मंगा सूबसीना मैम कहीं व्हाट्सएप चैनल यूट्यूब चैनल लेना सूमन अतई अतई टेलीग्राम चैनल सूमन मैम लेसे व्हाट्सएप इसागी चैनल साई ममिंग दोगरेनी अखोइना हंगिंग मोंग हंगबीबा यारनी करम हांगने है मैम खंगबसु यारमगनी खंगबसु चार्ट अपडेट कॉल्स यावसे अपडेट से चंबीरो प्लस की आइकॉन मैम से नंबीरोब क्रिएट चैनल फाइन चैनल कनागुब मिसाम की चैनल थीनिंग थीबी यानी से चंगा
ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯏꯁꯥꯒꯤ ꯁꯦꯝꯅꯤꯡꯉꯦ ꯍꯥꯏꯔꯒ ꯀ꯭ꯔꯤꯌꯦꯠ ꯆꯦꯅꯦꯜꯁꯤ ꯇꯧꯕꯤꯔꯣ ꯑꯗ ꯁꯤ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯑꯗꯨ ꯁꯤꯗ ꯆꯦꯅꯦꯜ ꯃꯃꯤꯡꯗꯨ ꯏꯕꯤꯔꯣ ꯑꯗꯨꯒ ꯁꯤꯗ ꯑꯗꯨꯝ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯩꯈꯣꯏꯅ ꯏꯅꯤꯡꯕ ꯑꯗꯨꯝ ꯏꯕꯤꯕ ꯌꯥꯔꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯁꯤꯗ ꯀ꯭ꯔꯤꯌꯦꯠ ꯆꯦꯅꯦꯜꯁꯤꯗ ꯐꯣꯇꯣ ꯊꯝꯅꯤꯡꯉꯦ ꯊꯝꯕꯤꯕ ꯌꯥꯔꯅꯤ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ 5 ꯁꯨꯕ ꯇ꯭ꯔꯤꯛ ꯑꯦꯟ ꯇꯤꯞꯁꯤ WhatsAppꯀꯤ ꯃꯌꯥꯝ ꯑꯗꯨꯒ 6 ꯁꯨꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯗ WhatsAppꯁꯤꯗꯀꯣ ꯁꯝꯅ ꯑꯩꯒꯤ ꯁꯤꯒꯤ ꯖꯣꯌꯥꯁꯤꯗ ꯑꯩ ꯐꯣꯇꯣ ꯑꯃ ꯊꯥꯅꯤꯡꯉꯦꯕ ꯃꯌꯥꯝ ꯍꯥꯏꯐꯦꯠꯇꯪ ꯉꯥꯏꯕꯤꯌꯨ ꯃꯌꯥꯝꯗꯀꯣ ꯁꯝꯅ ꯑꯩ ꯁꯤꯒꯤ ꯐꯣꯇꯣꯁꯤ ꯊꯥꯔꯒꯦꯕꯀꯣ ꯁꯤ ꯊꯥꯗ꯭ꯔꯤ ꯃꯃꯥꯡꯁꯤꯗꯗꯤ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯑꯇꯣꯞꯄ ꯑꯩꯈꯣꯏꯅ ꯁꯨꯝ ꯐꯣꯇꯣ ꯑꯃ ꯀꯥꯞꯄ ꯐꯣꯇꯣ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯐꯒꯅꯤ ꯁꯝꯅ ꯑꯩꯁꯦ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯒꯦ ꯁꯤꯁꯨ ꯌꯥꯗ꯭ꯔꯦ ꯀꯥꯞꯄ ꯐꯣꯇꯣ ꯑꯝꯇꯪ ꯑꯩꯉꯣꯟꯗ ꯌꯥꯎꯕ꯭ꯔꯥ ꯃꯌꯥꯝ ꯌꯦꯡꯒꯦꯀꯣ ꯁꯝꯅ ꯁꯤ ꯑꯩ ꯐꯣꯇꯣꯁꯤ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯒꯦ ꯁꯤꯒꯤ ꯐꯣꯇꯣꯁꯤ ꯑꯩ ꯖꯣꯌꯥꯁꯤꯗ ꯊꯥꯒꯦꯕ ꯑꯗꯨ ꯊꯥꯔꯝꯗꯥꯏꯁꯤꯗ ꯑꯩꯒꯤ ꯐꯣꯇꯣꯁꯤ ꯀꯩꯒꯨꯝꯕ ꯈꯔ ꯁꯦꯡꯗ꯭ꯔꯦꯕ ꯁꯦꯡꯗꯕ ꯇꯥꯔꯒꯗꯤ ꯁꯤꯗ ꯑꯃ HD ꯑꯅ ꯑꯃ ꯌꯥꯎꯔꯤꯁꯤ ꯃꯌꯥꯝ ꯁꯤꯗ ꯑꯩꯅ ꯑꯦꯔꯣ ꯇꯧꯔꯤꯁꯤ ꯁꯤꯗ ꯅꯝꯕꯤꯌꯣꯕ ꯁꯤꯗ ꯅꯝꯃꯒ ꯑꯗꯨꯒ ꯁꯤ ꯃꯈꯥꯒꯤ HD ꯀ꯭ꯋꯥꯂꯤꯇꯤ ꯍꯥꯏꯁꯤ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯌꯨ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯐꯣꯇꯣꯁꯤ ꯍꯥꯟꯅꯗꯒꯤ ꯐꯖꯅ ꯍꯦꯟꯅ ꯑꯃꯨꯛ ꯁꯦꯡꯗꯣꯛꯈ꯭ꯔꯅꯦꯕ ꯀ꯭ꯂꯤꯟ ꯑꯣꯏꯔꯅꯦꯕ ꯑꯗꯨꯅꯤ ꯁꯤꯅꯤ ꯉꯁꯤꯒꯤ ꯃꯌꯥꯝ 6 ꯁꯨꯕ ꯇ꯭ꯔꯤꯛ ꯑꯦꯟ ꯇꯤꯞꯁꯤ ꯑꯗꯨꯒ ꯁꯤꯗ ꯑꯗꯨꯝ ꯁꯦꯟ ꯇꯧꯕꯤꯔꯣ ꯃꯤꯁꯛꯇꯨꯗ ꯑꯗꯨꯒ ꯃꯌꯥꯝ 7 ꯁꯨꯕ ꯇ꯭ꯔꯤꯛ ꯑꯦꯟ ꯇꯤꯞꯁꯤ WhatsAppꯀꯤ ꯑꯩꯈꯣꯏꯒꯤ WhatsAppꯀꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯈꯣꯏ WhatsAppꯁꯤ ꯁꯤꯖꯤꯟꯅꯕ ꯉꯝꯗꯅꯉꯥꯏ ꯍꯦꯛ ꯇꯧꯕ ꯉꯝꯗꯅꯉꯥꯏ ꯇ꯭ꯔꯤꯛ ꯑꯦꯟ ꯇꯤꯞꯁꯅꯤ ꯑꯗꯨꯒꯤ ꯁꯦꯠꯇꯤꯡꯗꯣ ꯑꯣꯟ ꯇꯧꯕꯤꯌꯨ ꯃꯇꯝ ꯄꯨꯝꯕꯗ ꯅꯈꯣꯏ WhatsAppꯁꯤ ꯀꯅꯥꯅꯁꯨ ꯍꯦꯛ ꯇꯧꯕ ꯉꯝꯃꯣꯏ ꯑꯗꯨꯗꯤ ꯀꯔꯤ ꯁꯦꯠꯇꯤꯡꯅꯣ ꯀꯔꯤ ꯑꯣꯟ ꯇꯧꯒꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯌꯥꯝ ꯑꯍꯥꯟꯕꯗ WhatsAppꯁꯤ ꯆꯪꯕꯤꯔꯣꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ 3 ꯗꯣꯠꯁꯦ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯁꯦꯠꯇꯤꯡꯁꯤꯗ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯑꯦꯀꯥꯎꯟꯠꯁꯦ ꯆꯪꯕꯤꯔꯣ ꯃꯌꯥꯝ ꯁꯤꯗ 2 ꯁ꯭ꯇꯦꯞ ꯚꯦꯔꯤꯐꯤꯀꯦꯁꯟ ꯑꯅ 3 ꯁꯨꯕ ꯌꯥꯎꯔꯤꯁꯤ ꯃꯌꯥꯝ ꯑꯩꯅ ꯎꯍꯜꯂꯤꯁꯤ ꯁꯤꯒꯤꯁꯤꯗ ꯆꯪꯕꯤꯔꯣꯕ ꯑꯩ ꯍꯥꯟꯅꯗꯩꯁꯨ ꯌꯨꯁ ꯇꯧꯖꯩ ꯃꯌꯥꯝ 2 ꯁ꯭ꯇꯦꯞ ꯚꯦꯔꯤꯐꯤꯀꯦꯁꯟ ꯁꯤ ꯌꯨꯁ ꯇꯧꯕꯒꯤ ꯀꯥꯟꯅꯕ ꯑꯩꯁꯨ ꯃꯌꯥꯝꯗ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ WhatsAppꯁꯤ ꯀꯅꯥ ꯑꯇꯣꯞꯄ ꯃꯤꯁꯛꯅ ꯁꯤꯖꯤꯟꯅꯕ ꯉꯝꯃꯣꯏ ꯃꯥꯅ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔꯗ OTP ꯑꯃ ꯍꯥꯟꯅ ꯂꯥꯛꯀꯅꯦꯕ OTPꯁꯨ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯝꯈꯤꯕ ꯀꯣꯗꯇꯣ ꯑꯗꯨ ꯄꯤꯟꯗꯨꯁꯨ ꯃꯊꯧ ꯇꯥꯒꯅꯦꯕ ꯑꯗꯨ ꯁꯤ ꯇꯔꯟ ꯑꯣꯟꯁꯦ ꯑꯩ ꯑꯣꯟ ꯇꯧꯔꯒꯦꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯄꯤꯟ ꯊꯝꯈꯤꯕꯗꯣ ꯁꯤ ꯅꯝꯃꯒꯦ ꯀꯟꯐꯥꯔꯝ ꯇꯧꯔꯒꯦ ꯁꯤ ꯑꯗꯨꯒ ꯁꯦꯞ ꯇꯧꯔꯒꯦꯕ ꯃꯌꯥꯝ ꯁꯤ ꯇꯧꯈꯤꯕꯗꯩ ꯑꯩꯈꯣꯏ ꯏꯃꯦꯜ ꯍꯥꯞꯅꯤꯡꯉꯁꯨ ꯌꯥꯏ ꯑꯗꯨꯒ ꯁ꯭ꯀꯤꯞ ꯇꯧꯈ꯭ꯔꯒꯦ ꯑꯩ ꯏꯃꯦꯜꯗ ꯍꯥꯞꯄꯔꯣꯏ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ 7 ꯁꯨꯕ ꯇ꯭ꯔꯤꯛ ꯑꯦꯟ ꯇꯤꯞꯁꯁꯤ ꯅꯈꯣꯏ WhatsAppꯇꯣ ꯍꯦꯛ ꯇꯧꯗꯅꯕ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯅꯈꯣꯏꯅ ꯍꯥꯡꯕ ꯃꯇꯝꯗ ꯁꯤ ꯃꯔꯛ ꯃꯔꯛꯇꯁꯨ ꯁꯤꯒꯤ ꯄꯤꯟꯁꯤ ꯅꯈꯣꯏꯗ ꯑꯗꯨꯝ ꯆꯦꯛ ꯇꯧꯔꯛꯄ ꯑꯣꯏꯅ ꯀꯝꯄꯅꯤꯒꯤ ꯃꯥꯏꯀꯩꯗꯁꯨ ꯑꯗꯨꯝ ꯂꯣꯛ ꯇꯧꯔꯛꯀꯅꯤ WhatsAppꯁꯦ ꯑꯃꯃꯛ ꯑꯗꯨꯒ ꯅꯁꯥꯅ ꯍꯧꯖꯤꯛꯀꯤ ꯊꯝꯈꯤꯕ ꯄꯤꯟꯗꯣ ꯑꯗꯨꯝ ꯍꯥꯡꯉ ꯑꯗꯨꯝ ꯌꯨꯁ ꯇꯧꯕ ꯌꯥꯒꯅꯤ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ 7 ꯁꯨꯕ ꯇ꯭ꯔꯤꯛ ꯑꯦꯟ ꯇꯤꯞꯁꯤ ꯑꯗꯨꯒ 9 ꯁꯨꯕꯁꯤꯅ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯗ ꯐꯣꯇꯣꯁꯤ ꯊꯥꯅꯤꯡꯉꯦꯕꯀꯣ ꯀꯥꯞꯄ ꯐꯣꯇꯣ ꯑꯃ ꯀꯥꯞꯂꯒ ꯑꯩꯅ ꯍꯧꯖꯤꯛ ꯊꯝꯈꯤꯕꯗꯨ ꯃꯌꯥꯝ ꯑꯗꯨ ꯁꯤꯗ ꯊꯣꯛꯄꯤꯔꯦ ꯍꯥꯏꯐꯦꯠꯇꯪ ꯆꯦꯛ ꯇꯧꯕꯤꯈꯣꯅ ꯁ꯭ꯇꯦꯞ ꯚꯦꯔꯤꯐꯤꯀꯦꯁꯟ ꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯁꯤ ꯑꯩꯅ ꯄꯥꯏꯔꯤꯕ꯭ꯔꯥ ꯑꯁꯦꯡꯕ꯭ꯔꯥ ꯃꯄꯨꯔꯥ ꯑꯗꯨ ꯌꯦꯡꯊꯣꯛꯄꯒꯤ ꯃꯑꯣꯡꯅꯦꯕ ꯁꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯅꯝꯈꯤꯕ ꯀꯣꯗꯇꯨꯁꯦ ꯑꯗꯨꯝ ꯑꯩ ꯁꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯕꯤꯕ ꯌꯥꯔꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯅ 9 ꯁꯨꯕ ꯍꯥꯏꯈꯤꯕꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯗ ꯁꯤꯒꯤ ꯐꯣꯇꯣꯁꯦ ꯑꯩ ꯊꯥꯕꯗꯣ ꯑꯩ ꯍꯜꯂꯒ ꯑꯃꯨꯛ ꯊꯥꯒꯦꯕꯀꯣ ꯁꯤꯒꯤ ꯐꯣꯇꯣꯁꯤ ꯃꯌꯥꯝ ꯁꯤꯒꯤ ꯐꯣꯇꯣꯁꯤ ꯁꯨꯃꯥꯏꯅ ꯊꯥꯔꯝꯗꯥꯏꯁꯤꯗ ꯑꯩ ꯐꯣꯇꯣꯁꯤ ꯑꯗꯨꯝ ꯀꯂꯔꯁꯦ ꯑꯩꯅ ꯁꯦꯝꯗꯣꯛꯅꯤꯡꯉꯒꯗꯤ ꯁꯤꯗ ꯁꯨꯃꯥꯏꯅ ꯆꯤꯡꯈꯠꯄꯤꯔꯦ ꯑꯗꯨꯒ ꯁꯤꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀꯂꯔ ꯃꯑꯣꯡꯒꯤ ꯑꯗꯨꯝ ꯐꯖꯕ ꯃꯑꯣꯡꯗ ꯁꯤ ꯌꯥꯝ ꯐꯖꯩ ꯁꯤ ꯀꯂꯔꯁꯤ ꯁꯨꯃꯥꯏꯅ ꯐꯤꯜꯇꯔ ꯍꯥꯞꯅꯉꯥꯏꯅꯤ ꯑꯩꯅ ꯉꯁꯤꯒꯤ 9 ꯁꯨꯕ ꯇ꯭ꯔꯤꯛ ꯑꯦꯟ ꯇꯤꯞꯁꯤ ꯐꯣꯇꯣ ꯑꯃꯗ ꯐꯤꯜꯇꯔ ꯀꯔꯝꯍꯥꯏꯅ ꯍꯥꯞꯀꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯥꯈꯤꯕ ꯌꯥꯏ ꯃꯌꯥꯝ ꯑꯗꯨꯒꯤꯗꯃꯛꯇ ꯁꯤꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯦꯟ ꯇꯧꯕꯤꯈ꯭ꯔꯣ ꯑꯗꯨꯝ ꯃꯤꯁꯛꯇꯨꯗ ꯌꯥꯔꯦ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ 9 ꯁꯨꯕ ꯇ꯭ꯔꯤꯛ ꯑꯦꯟ ꯇꯤꯞꯁꯤ ꯑꯗꯨꯒ 9 ꯁꯨꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ WhatsAppꯁꯤꯗꯀꯣ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯀꯣꯏꯁꯟ ꯑꯃ ꯍꯪꯅꯤꯡꯉꯦꯕ ꯁꯤ ꯒ꯭ꯔꯨꯞꯇꯅ ꯍꯦꯟꯅ ꯀꯥꯟꯅꯒꯅꯤ ꯒ꯭ꯔꯨꯞꯁꯤꯡꯒꯤꯗꯃꯛꯇ ꯒ꯭ꯔꯨꯞ ꯄꯥꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯒ꯭ꯔꯨꯞ ꯅꯠꯇꯕꯗꯁꯨ ꯌꯥꯏ ꯑꯗꯨ ꯒ꯭ꯔꯨꯞꯁꯤꯡꯒꯤꯗꯃꯛꯇ ꯌꯥꯝ ꯀꯥꯟꯅꯩ ꯁꯝꯅ ꯑꯩ ꯄꯣꯜ ꯑꯃ ꯋꯥꯍꯪ ꯑꯃ ꯍꯪꯅꯤꯡꯉꯦꯕꯀꯣ ꯒ꯭ꯔꯨꯞꯁꯤꯗ ꯁꯝꯅ ꯑꯩ ꯁꯤ ꯒ꯭ꯔꯨꯞꯁꯤꯗ ꯀꯩꯒꯨꯝꯕ ꯋꯥꯍꯪ ꯈꯔ ꯍꯪꯅꯤꯡꯉꯦ ꯑꯗꯨꯒꯤꯗꯃꯛꯇ ꯁꯤꯒꯤ ꯄꯤꯟ ꯃꯥꯟꯕ ꯌꯥꯎꯔꯤꯁꯤꯗ ꯑꯗꯨꯒ ꯆꯪꯕꯤꯔꯣ ꯑꯗꯨ ꯁꯤ ꯄꯣꯜꯁꯤ ꯁꯤꯗ ꯑꯗꯨꯝ ꯋꯥꯍꯪꯗꯣ ꯀꯣꯏꯁꯟ ꯑꯃ ꯇꯧꯅꯤꯡꯕꯗꯣ ꯅꯍꯥꯛꯅ ꯏꯕꯤꯔꯣ ꯑꯗꯨꯒ ꯁꯤꯗ ꯑꯗꯨꯝ ꯀꯣꯏꯁꯟꯗꯣ A B C ꯑꯅ ꯅꯣꯏꯅ ꯊꯝꯃꯒ ꯑꯗꯨꯝ ꯃꯜꯇꯤꯄꯜ ꯀꯌꯥꯅ ꯊꯝꯕ ꯌꯥꯏ ꯑꯗꯨꯒ ꯁꯤꯗ ꯑꯗꯨꯝ ꯇꯤꯛ ꯇꯧꯔꯒ ꯁꯝꯅ ꯑꯩ ꯀꯩꯅꯣꯝ ꯏꯔꯒꯦꯕꯀꯣ ꯁꯦꯝꯃꯦꯕꯀꯣ ꯑꯗꯨ ꯁꯤꯗ A B ꯄꯥꯝꯕꯁꯤꯡ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯑꯗꯨ ꯁꯤꯗ ꯚ꯭ꯌꯨ ꯋꯥꯔꯗꯁꯤꯗꯤ ꯑꯩꯈꯣꯏꯅ ꯋꯥꯔꯗꯇꯣ ꯁꯨꯝ ꯏꯂꯦꯛꯁꯟ ꯇꯧꯕꯒꯤ ꯃꯑꯣꯡꯗꯅꯤ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ 9 ꯁꯨꯕ ꯇ꯭ꯔꯤꯛ ꯑꯦꯟ ꯇꯤꯞꯁꯤ ꯑꯗꯨꯒ ꯂꯥꯁ 10 ꯁꯨꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯐꯣꯇꯣ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯗ ꯊꯥꯕ ꯃꯇꯝꯗꯅꯦ ꯐꯣꯇꯣꯁꯤ ꯑꯃꯛ ꯌꯦꯡꯈꯤꯕꯗꯩ ꯑꯅꯤꯔꯛ ꯍꯟꯅ ꯌꯦꯡꯕ ꯌꯥꯗꯕ ꯃꯥꯒꯤ ꯒꯦꯂꯔꯤꯗꯁꯨ ꯌꯥꯎꯍꯧꯔꯣꯏ WhatsAppꯇꯁꯨ ꯌꯥꯎꯍꯧꯔꯔꯣꯏ ꯑꯃꯨꯛ ꯊꯥꯈꯤꯕꯗ ꯑꯅꯤꯔꯛ ꯍꯟꯅ ꯌꯦꯡꯕꯁꯨ ꯌꯥꯔꯣꯏ ꯃꯌꯥꯝ ꯃꯥꯅ ꯑꯗꯨ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯊꯥꯒꯅꯤ ꯑꯗꯨꯒꯤ ꯁꯦꯠꯇꯤꯡꯗꯨ ꯀꯔꯤꯅೋ ꯀꯔꯝꯅ ꯑꯣꯟ ꯇꯧꯔꯒ ꯃꯉꯣꯟꯗ ꯊꯥꯕꯗ ꯑꯃꯨꯛꯇ ꯑꯅꯤꯔꯛ ꯍꯟꯅ ꯌꯦꯡꯕ ꯌꯥꯗ꯭ꯔꯤꯉꯥꯏ ꯑꯗꯨꯗꯤ ꯑꯗꯨꯒꯤꯗꯃꯛꯇ WhatsAppꯁꯦ ꯆꯪꯕꯤꯔꯣ ꯃꯌꯥꯝ ꯑꯗꯨꯒ ꯁꯝꯅ ꯑꯩ ꯉꯥꯏꯈꯣ ꯕꯦꯛ ꯇꯧꯒꯦ ꯑꯗꯨꯒ ꯁꯤꯗ ꯊꯥꯔꯒꯦꯕ ꯑꯩ ꯍꯥꯏꯐꯦꯠꯇꯪꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯁꯤ ꯒꯦꯂꯔꯤꯗ ꯆꯪꯒꯦ ꯑꯗꯨꯒ ꯀꯦꯃꯦꯔꯥꯁꯤꯗ ꯆꯪꯉꯒꯦ ꯑꯗꯨꯒ ꯁꯤ ꯐꯣꯇꯣꯁꯦ ꯑꯩ ꯂꯧꯔꯒꯦꯕꯀꯣ ꯊꯥꯗ꯭ꯔꯤ ꯃꯃꯥꯡꯗ ꯁꯤꯗ 1ꯒꯤ ꯑꯦꯔꯣ ꯑꯃ ꯄꯤꯔꯤꯁꯤ ꯃꯌꯥꯝ ꯊꯥꯐꯝꯗꯁꯤꯗ ꯌꯦꯡꯉꯨ ꯑꯩꯅ ꯑꯦꯔꯣ ꯇꯧꯔꯤꯁꯤꯗ ꯁꯤꯗ 1 ꯑꯃ ꯌꯥꯎꯔꯤꯁꯤ ꯑꯣꯟ ꯇꯧꯕꯤꯌꯣꯕ ꯑꯗꯨ ꯁꯤ ꯑꯣꯀꯦ ꯇꯧꯈ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯤ ꯊꯥꯔ ꯃꯇꯨꯡꯗ ꯃꯥꯅ ꯑꯃꯨꯛꯇꯒꯤ ꯑꯅꯤꯔꯛ ꯍꯟꯅ ꯌꯦꯡꯕꯁꯨ ꯌꯥꯔꯣꯏꯕ ꯃꯌꯥꯝ ꯑꯃꯨꯛ ꯌꯦꯡꯈꯤꯕꯗꯩ ꯃꯉꯣꯟꯗꯒꯤꯁꯨ ꯃꯥꯡꯈ꯭ꯔꯅꯤ ꯒꯦꯂꯔꯤꯗꯁꯨ ꯌꯥꯎꯍꯧꯔꯣꯏ WhatsAppꯇꯁꯨ ꯌꯥꯎꯍꯧꯔꯣꯏꯕ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ 10 ꯁꯨꯕ ꯇ꯭ꯔꯤꯛ ꯑꯦꯟ ꯇꯤꯞꯁꯤ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨꯁꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨ
ꯁꯨꯝꯕ ꯃꯇꯨꯡꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯅ ꯈꯪꯖꯕ ꯁꯨ ꯀꯥꯟꯅꯒꯗꯕꯁꯤꯡꯗꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩ ꯄꯨꯔꯒ ꯂꯥꯛꯆꯒꯦ, ꯑꯗꯨꯒꯤꯗꯃꯛꯇꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯁꯤ꯫